ꯅꯨꯡꯊꯤꯜꯒꯤ ꯅꯨꯡꯁꯥ ꯂꯩꯁꯤꯡꯈ꯭ꯔ ꯃꯇꯨꯡ ꯇꯥꯡꯕꯗꯣ ꯊꯕꯛ ꯁꯨꯇꯤ ꯂꯩ ꯍꯥꯏꯗꯅ ꯃꯥꯅ ꯊꯥꯔꯤꯕ ꯂꯩꯁꯤꯡꯗꯨ ꯏꯁꯤꯡ ꯆꯥꯏꯔꯤ꯫ ꯄ꯭ꯔꯃꯣꯗꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩ ꯃꯅꯥ ꯑꯀꯪꯕꯁꯤꯡꯗꯨ ꯂꯧꯊꯣꯛꯂꯤ꯫ ꯅꯤꯡꯊꯝꯊꯥ ꯐꯥꯎꯕ ꯅꯨꯡꯊꯤꯜꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯔꯁꯤꯅꯗꯤ ꯀꯥꯂꯦꯟꯗꯗꯤ ꯐꯖꯗꯧꯔꯤ ꯇꯧꯔꯤꯁꯦ꯫ ꯑꯩꯗꯤꯅꯦ ꯁꯥꯒꯗꯕꯒꯤ ꯁꯔꯨꯛ ꯏꯪꯂꯒ ꯑꯗꯨꯝ ꯂꯩꯕꯗꯨꯅ ꯐꯩ꯫ ꯑꯁꯥꯕ ꯈꯥꯡꯅꯤ ꯈꯟꯕꯗ ꯋꯥꯈꯜꯒꯁꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯃꯨꯡꯗ ꯐꯦꯟ ꯊꯥꯔꯒ ꯂꯩꯌꯨ꯫ ꯃꯄꯥꯟꯗ ꯊꯣꯛꯄꯒ ꯉꯝꯖꯕꯖꯥꯠ ꯅꯠꯇꯦꯗ꯫ ꯍꯥꯟꯅꯗꯤ ꯐꯩꯔꯦꯜ ꯂꯝꯇꯥꯒꯁꯤ ꯏꯪꯂꯤꯕꯅꯤ꯫ ꯁꯖꯤꯕꯨ ꯀꯥꯂꯦꯟ ꯁ꯭ꯋꯥꯏꯗꯅꯤꯁꯦ ꯁꯥꯒꯠꯂꯛꯏꯁꯦ꯫ ꯃꯤ ꯌꯥꯝꯕꯅ ꯀꯔꯤꯅꯣ ꯅꯤꯡꯊꯝꯊꯥꯁꯨ ꯍꯤꯌꯥꯡꯒꯩ ꯄꯣꯏꯅꯨ ꯁ꯭ꯋꯥꯏꯐꯥꯎ ꯏꯪꯗꯦꯅꯦ꯫ ꯋꯥꯛꯆꯤꯡꯁꯤꯅꯤ ꯌꯥꯝꯅ ꯏꯪꯂꯤꯕꯁꯤ꯫ ꯊꯥꯏꯅꯅ ꯍꯦꯜꯂꯤꯗ ꯅꯨꯡꯉꯥꯏꯕꯒꯤ ꯍꯥꯏꯔꯨꯔꯗꯤ꯫ ꯀꯨꯝꯍꯩ ꯍꯔꯥꯎꯅ ꯂꯥꯛꯄꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯅ ꯃꯊꯣꯠ ꯀꯥꯔꯛꯄ, ꯍꯩꯄꯥ ꯂꯩꯄꯥꯅ ꯅꯤꯡꯊꯤꯅ ꯁꯥꯠꯄ ꯍꯧꯕ ꯎꯕꯁꯦ ꯄꯨꯛꯅꯤꯡꯒ ꯅꯨꯡꯉꯣꯟꯕꯅꯤ꯫ ꯏꯅꯦꯒꯤ ꯄꯣꯠꯐꯝꯗ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯕꯁꯨ ꯐꯪꯗ꯭ꯔꯦ꯫ ꯉꯥꯏꯈꯣꯅꯤ, ꯏꯕꯨꯡ ꯑꯆꯧꯕꯅ ꯅꯨꯄꯤ ꯑꯃ ꯀꯣꯏ ꯍꯥꯏꯔꯤꯕꯗꯨꯕꯨ ꯅꯪꯕꯨ ꯃꯁꯛ ꯈꯪꯕ꯭ꯔꯣ? ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯍꯥꯏꯐꯦꯠ ꯃꯥꯏ ꯀꯥꯅ ꯆꯪꯕꯅꯤ꯫ ꯀꯣꯏꯗꯤ ꯀꯣꯏ ꯃꯥꯜꯂꯤ, ꯐꯣꯇꯣꯗꯤ ꯑꯝꯇ ꯎꯗꯦ꯫ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯇꯥꯏ꯫ ꯅꯣꯛꯃꯤ ꯐꯣꯟꯗꯒꯅꯦ ꯌꯥꯝ ꯃꯦꯠꯄꯁꯨ ꯎꯏꯌꯦ꯫ ꯏꯆꯥꯁꯦ ꯄꯥꯈꯪ ꯀꯥꯏꯗꯣ ꯐꯔꯛꯂꯕꯅꯤꯅ ꯅꯨꯄꯤꯒꯁꯨ ꯂꯨꯝꯕ ꯆꯠꯇꯅ ꯀꯣꯏꯔꯕꯅꯤꯅꯦ꯫ ꯄꯥꯈꯪ ꯄꯨꯟꯁꯤꯅꯤ, ꯃꯉꯣꯟꯗ ꯑꯌꯦꯠ ꯑꯄꯟꯒ ꯑꯃꯠꯇ ꯄꯤꯔꯨꯅꯨ꯫ ꯑꯗꯨ ꯃꯥꯕꯨ ꯀꯣꯂꯦꯖ ꯀꯥꯕ ꯉꯝꯂꯅꯤ ꯍꯥꯏꯕ꯭ꯔꯣ? ꯍꯪꯆꯤꯠꯂ ꯀꯔꯤꯅꯣ ꯆꯠꯅꯤꯅ ꯍꯥꯏꯗꯥꯏꯅꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯣ ꯀꯣꯂꯦꯖꯇ ꯇꯝꯕ ꯃꯥꯜꯂꯤ꯫ ꯅꯨꯄꯤꯗꯨꯅ ꯀꯥꯔꯕꯗꯤ ꯃꯥꯅ ꯁꯤꯗ ꯅꯥꯏꯌꯦꯅ ꯀꯩꯗꯧꯔꯨꯅꯤ? ꯉꯔꯥꯡ ꯅꯍꯥꯟꯗꯩꯗꯤ ꯑꯌꯨꯛ ꯆꯥꯛ ꯇꯣꯛꯂꯛꯂꯕ ꯃꯇꯨꯡꯒꯁꯦ ꯒꯥꯔꯤ ꯊꯧꯔꯒ ꯙꯅꯔꯥꯖ ꯍꯣꯏꯗ ꯕꯤꯛꯇꯔ ꯍꯣꯏꯗ ꯆꯠꯂꯤ꯫ ꯇꯥꯟ ꯆꯥꯗ꯭ꯔꯗꯤ ꯅꯨꯄꯤꯗꯨ ꯎꯅꯕ ꯆꯠꯄ ꯀꯣꯏꯔꯝꯗꯧꯖꯥꯠꯅꯤ꯫ ꯙꯅꯔꯥꯖ ꯍꯣꯏꯒꯤ ꯃꯌꯨꯝ ꯁꯥꯒꯠꯅꯤꯅ ꯇꯧꯔꯤꯕꯅꯤ꯫ ꯃꯗꯨꯗꯗꯤ ꯃꯥ ꯀꯩꯁꯨ ꯆꯠꯂꯝꯗꯧ ꯃꯥꯟꯗꯦ꯫ ꯕꯤꯛꯇꯔ ꯍꯣꯏꯗꯁꯨ ꯑꯗꯨꯃꯉꯥꯏ, ꯀꯩꯁꯨ ꯆꯠꯂꯝꯃꯣꯏ꯫ ꯍꯥꯏꯒꯨꯝꯂꯗꯅ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯅꯥꯛꯇ ꯎꯅꯕ ꯁꯣꯏꯗꯅ ꯆꯠꯂꯝꯒꯅꯤ꯫ ꯅꯉꯣꯟꯗꯒꯤꯗꯤ ꯄꯩꯁꯥꯒ ꯂꯧꯈꯤꯕ꯭ꯔꯥ ꯃꯥꯕꯨ? ꯂꯧꯗꯦꯗ, ꯃꯃꯥꯟꯅꯕ ꯍꯣꯏꯗ ꯆꯠꯂꯨꯅꯤ ꯍꯥꯏꯔꯝꯃꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯑꯩꯅ ꯅꯥꯕ ꯐꯔꯕ꯭ꯔꯥ ꯍꯪꯕꯕꯨ ꯂꯣꯏꯅ ꯐꯔꯦ, ꯀꯔꯤꯝ ꯇꯧꯗ꯭ꯔꯦꯅ ꯈꯨꯝꯃꯤꯅꯦ꯫ ꯅꯨꯡꯁꯤꯕꯩ ꯃꯇꯥꯡꯗꯗꯤ ꯅꯆꯥꯅꯨꯄꯥ ꯍꯣꯏ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔ ꯑꯣꯏꯗꯧꯔꯤꯅꯤ꯫ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯎꯅꯤꯡꯂꯕꯗꯤ ꯀꯅꯥꯒꯤ ꯅꯥꯕ ꯆꯪꯅꯤ? ꯑꯗꯣ ꯑꯩ ꯃꯇꯝ ꯈꯔ ꯃꯥꯅ ꯒꯥꯔꯤ ꯃꯆꯥ ꯊꯧꯔꯤꯕꯁꯦ ꯊꯧꯗꯤ ꯊꯧꯍꯟꯅꯤꯡꯗꯕꯅꯤ꯫ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕꯁꯨ ꯊꯥ ꯃꯨꯛꯇ ꯉꯥꯏꯔꯤ꯫ ꯕꯤꯛꯇꯔꯒ ꯙꯅꯔꯥꯖꯀ ꯂꯥꯛꯄꯗ ꯑꯩꯅ ꯍꯥꯏꯈꯤꯕꯅꯤ, ꯒꯥꯔꯤ ꯃꯆꯥꯗ ꯃꯣꯏꯅꯤ ꯇꯧꯔꯒ ꯆꯠꯃꯤꯟꯅꯧ ꯍꯥꯏꯗꯅ꯫ ꯑꯗꯣ ꯅꯆꯥꯅꯨꯄꯥꯅ ꯌꯥꯗꯦ, ꯅꯨꯄꯤ ꯃꯆꯥꯗꯣ ꯒꯥꯔꯤ ꯃꯅꯤꯡꯗ ꯍꯥꯞꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦꯌꯦ꯫ ꯃꯥꯏ ꯑꯄꯥꯝꯕ ꯃꯥꯏ ꯇꯧꯖꯔꯁꯅꯤ, ꯍꯥꯏꯒꯦ ꯍꯥꯏꯔꯨꯔꯅꯨꯗ꯫ ꯑꯩꯗꯤ ꯃꯥꯒ ꯈꯪꯅꯩ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯃꯁꯛꯄꯨ ꯌꯥꯝ ꯌꯦꯡꯅꯤꯡꯈ꯭ꯔꯦꯅꯦ꯫ ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯅꯨꯡꯁꯤꯅꯤ ꯍꯥꯏꯗꯅ ꯅꯨꯡꯁꯤꯔꯤꯕ ꯃꯤꯗꯣ ꯃꯁꯛ ꯃꯃꯤꯡ ꯌꯥꯝ ꯈꯪꯅꯤꯡꯉꯤ꯫ ꯃꯣꯏꯒꯤ ꯅꯨꯡꯁꯤ ꯅꯤꯉꯣꯜ ꯇꯥꯕꯗ ꯑꯩꯗꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯁꯦ ꯈꯪꯄꯤꯛ ꯄꯤꯛꯁꯤꯜꯂꯕꯣꯏ ꯅꯤꯡꯉꯤ꯫ ꯑꯩꯅꯗꯤ ꯅꯍꯥ ꯑꯣꯏꯔꯤ ꯍꯥꯏꯗꯅ ꯈꯟꯖꯕ, ꯑꯗꯨꯒ ꯃꯣꯏꯅ ꯅꯨꯄꯤ ꯀꯣꯏꯔꯛꯂꯕꯅꯤꯅ ꯈꯔ ꯂꯩꯔꯕꯗꯤ ꯂꯨꯍꯣꯡꯒꯦ ꯀꯥꯏꯅ ꯍꯥꯏꯔꯛꯑꯅꯤ꯫ ꯑꯁ, ꯄꯨꯟꯁꯤꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯗꯅ ꯑꯍꯜ ꯑꯗꯨꯝ ꯑꯣꯏꯁꯤꯜꯂꯛꯀꯗꯧꯔꯤꯕꯅꯤꯅꯦ꯫ ꯍꯦꯔꯥ, ꯑꯗꯨ ꯌꯧꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨꯗ꯫ ꯅꯍꯥ ꯑꯣꯏꯒꯦ ꯈꯜꯂꯗꯤ ꯋꯥꯈꯜꯗ ꯑꯣꯏꯕꯤꯌꯣ, ꯁꯛꯇ ꯌꯥꯗ꯭ꯔꯁꯨ ꯋꯥꯈꯜꯗꯕꯨ ꯅꯍꯥꯅꯤ ꯈꯟꯗꯣꯛꯂꯕꯗꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯉꯤ ꯍꯥꯏꯅꯕꯅꯤ꯫ ꯍꯥꯏꯕꯩ ꯋꯥꯅꯤ, ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯁꯨ ꯅꯨꯄꯤꯒ ꯀꯣꯏꯔꯝꯗꯧꯔꯤꯅꯤ꯫ ꯃꯥꯅ ꯀꯔꯤ ꯂꯝꯗꯒꯤꯕꯨ ꯀꯣꯏꯅꯔꯤꯖꯥꯠꯅꯣ ꯈꯪꯗꯦꯅꯦ꯫ ꯑꯥꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯒꯦ ꯀꯥꯏꯅ ꯁ꯭ꯋꯥꯏ ꯅꯨꯄꯤꯒ ꯂꯧꯔꯛꯇ꯭ꯔꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦꯅꯦ꯫ ꯃꯥꯒꯤꯁꯨ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ꯫ ꯃꯥꯅꯤ ꯑꯩꯅ ꯄꯥꯈꯠꯂꯤꯁꯦ꯫ ꯃꯁꯤꯡꯅꯒ ꯃꯁꯤꯡ ꯐꯠꯇ꯭ꯔꯦ, ꯌꯥꯏꯃꯒ ꯑꯣꯏꯔꯦ꯫ ꯑꯩ ꯃꯥꯒꯤ ꯈꯟꯕꯗꯅꯦ ꯌꯥꯝ ꯏꯄꯥꯏꯖꯩ꯫ ꯋꯥꯈꯜꯗꯤ ꯅꯪꯁꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅꯕꯨ ꯈꯟꯖꯤꯟꯃꯟꯈ꯭ꯔꯦ꯫ ꯃꯥꯁꯨ ꯆꯍꯤ ꯈꯔ ꯂꯩꯔꯕꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯇꯧꯔꯒ ꯁꯣꯏꯗꯅ ꯊꯣꯛꯂꯗꯧꯅꯤ ꯀꯔꯤꯅꯣ꯫ ꯍꯛꯆꯥꯡ ꯐꯅ ꯊꯝꯒꯦ ꯍꯥꯏꯕꯁꯦ ꯆꯥꯕ ꯊꯛꯄ ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯉꯥꯛꯇꯅ ꯐꯒꯗꯕ ꯅꯠꯇꯦ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯈꯜꯂꯒ ꯑꯋꯥꯕ ꯈꯟꯗꯕꯗꯨꯅꯤ꯫ ꯋꯥꯈꯜꯅꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯅꯃꯥꯏ ꯅꯃꯤꯠꯀꯗꯣꯏꯃꯛ ꯃꯛꯁꯤꯜꯂꯛꯂꯒ ꯂꯩꯅꯥ ꯂꯩꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯗꯩꯗꯤ ꯉꯥꯎꯕ ꯀꯥꯏꯗꯣ ꯀꯩꯁꯨ ꯀꯨꯏꯍꯧꯒꯗꯕ ꯅꯠꯇꯦ꯫ ꯋꯥꯈꯜ ꯇꯥꯅ ꯏꯁꯥꯁꯤ ꯑꯅꯥꯕ ꯄꯣꯛꯍꯟꯗꯧꯔꯤꯅꯤ꯫ ꯋꯥꯈꯜꯕꯨꯗꯤ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯟꯕ ꯅꯠꯇꯦꯗ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯏꯆꯥꯁꯤꯡꯒꯤ ꯋꯥꯗꯅ ꯃꯣꯏꯒꯤ ꯈꯟꯕꯤꯗꯅ ꯀꯅꯥꯅ ꯈꯟꯕꯤꯗꯧꯔꯤꯒꯦ?
ꯃꯁꯥꯒꯤ ꯋꯥꯈꯜ ꯈꯟꯃꯟꯗꯅ ꯑꯉꯥꯎꯕꯤ ꯑꯣꯏꯈꯤꯒꯥꯏꯗꯨꯗꯤ ꯑꯩꯁꯨ ꯑꯣꯏꯍꯜꯂꯣꯏꯗꯅ ꯑꯣꯏꯕꯁꯨ ꯌꯥꯎꯔꯝꯃꯣꯏꯗ꯫ ꯅꯪꯅ ꯈꯪꯗꯕ ꯀꯥꯆꯤꯟ ꯀꯣꯌꯥ ꯌꯧꯗꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯝꯗꯣꯏꯅꯤ, ꯑꯗꯨꯅ ꯅꯪꯁꯨ ꯋꯥꯈꯜꯗꯣ ꯈꯔ ꯆꯥꯎꯊꯣꯛꯄ ꯇꯝꯃꯨ꯫ ꯅꯪꯁꯨ ꯑꯩꯅ ꯈꯔ ꯀꯣꯏꯕ ꯄꯨꯊꯣꯛꯄꯤꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯏꯃꯨꯡꯗꯁꯨ ꯐꯤꯂꯝ ꯈꯔ ꯌꯦꯡ, ꯔꯦꯗꯤꯑꯣ ꯈꯔ ꯇꯥ ꯇꯧꯕꯗꯨꯅ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯅꯪ ꯉꯥꯎꯔꯒ ꯆꯠꯇ꯭ꯔꯤꯉꯩ ꯑꯩꯅ ꯑꯃꯨꯛꯇꯪ ꯐꯥꯖꯤꯜꯍꯧꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯦ꯫ ꯄ꯭ꯔꯃꯣꯗꯤ ꯇꯥꯡꯕꯒꯤ ꯐꯥꯒꯤ ꯃꯥꯟꯕ ꯋꯥꯍꯩꯗꯨꯗ ꯅꯣꯛꯆꯩ꯫ ꯉꯁꯤꯗꯤ ꯄ꯭ꯂꯥꯟ ꯇꯧꯍꯧꯗꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯃꯊꯪ ꯁꯨꯇꯤ ꯐꯪꯕꯗ ꯀꯣꯏꯕ ꯆꯠꯂꯨꯁꯤ꯫ ꯅꯆꯥꯅꯨꯄꯥ ꯈꯛꯇꯅ ꯄꯪꯀꯣꯏ ꯀꯣꯏꯕ ꯆꯠꯄ ꯌꯥꯕ꯭ꯔꯣ? ꯑꯩꯈꯣꯏꯁꯨ ꯈꯔ ꯅꯍꯥ ꯑꯣꯏꯔꯤꯉꯩꯁꯤꯗ ꯆꯠꯄ ꯌꯥꯕ, ꯌꯥꯎꯕ ꯌꯥꯕ, ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯍꯧꯔꯁꯤꯅꯦ꯫ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯆꯠꯂꯒ ꯊꯥꯡꯒ ꯀꯔꯥꯡꯗ ꯆꯠꯅꯤꯡꯉꯦ꯫ ꯀꯔꯥꯡꯒꯤ ꯆꯤꯡ ꯑꯀꯣꯏꯕꯗꯨꯗ ꯍꯤ ꯇꯣꯡꯂꯒ ꯆꯠꯅꯤꯡꯉꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯎꯕꯁꯤ ꯀꯤꯔꯦꯅꯦ꯫ ꯑꯩꯕꯨ ꯍꯥꯟꯅꯒꯨꯝ ꯏꯁꯥ ꯏꯌꯥꯡ ꯌꯥꯡꯅ ꯆꯠꯄ ꯉꯝꯈꯤꯗ꯭ꯔꯥ ꯈꯪꯗꯦ꯫ ꯅꯪꯕꯨ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕꯒꯤ ꯃꯑꯣꯡꯗ ꯀꯥꯟꯅꯗꯦ꯫ ꯅꯣꯡꯃ ꯁꯦꯟꯗ꯭ꯔꯥꯗ ꯊꯧꯗꯔꯨꯁꯤ꯫ ꯀꯔꯥꯡꯗ ꯆꯠꯂꯒ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯂꯩꯔꯨꯁꯤ꯫ ꯍꯥꯔ ꯌꯥꯎꯗꯅ ꯇꯒꯠ ꯇꯦꯛꯅ ꯊꯥꯕ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯗꯨ ꯂꯩꯔꯒ ꯑꯃꯨꯛꯇꯪ ꯆꯥꯁꯤ꯫ ꯃꯣꯏꯒꯤ ꯉꯥꯗꯨꯁꯨ ꯂꯩꯔꯛꯄ ꯌꯥꯏꯅꯦ꯫ ꯑꯩꯗꯤ ꯈꯪꯆꯠꯄꯨ ꯆꯠꯅꯤꯡꯂꯩꯗ꯫ ꯅꯣꯡꯃ ꯆꯠꯂꯁꯦ, ꯌꯥꯔꯦ, ꯉꯁꯤ ꯋꯥꯈꯜ ꯁꯥꯒꯠꯄꯤꯔꯨꯔꯅꯨ꯫ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯏꯪꯈꯣꯜꯒꯤ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤ꯫ ꯁꯣꯝꯗ ꯙꯅꯔꯥꯖꯁꯨ ꯂꯂꯩꯕꯤꯒ ꯐꯣꯟꯗ ꯈꯨꯕꯤꯒꯤ ꯂꯝꯖꯦꯜ ꯇꯧꯅꯔꯤ꯫ ꯑꯩ ꯑꯦꯛꯖꯥꯝ ꯂꯣꯏꯔꯦ ꯈꯪꯂꯐꯥꯎ ꯅꯪꯅ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯤꯁꯤ ꯀꯩꯗꯧꯔꯒꯦ? ꯑꯩꯁꯦ ꯊꯕꯛ ꯂꯩꯇꯕ, ꯏꯃꯥꯟꯅꯕꯤ ꯑꯝꯇꯒ ꯂꯩꯖꯗꯕ ꯃꯥꯟꯈꯤꯅꯤ ꯇꯧꯅꯤꯗ꯫ ꯅꯃꯥꯟꯅꯕꯤ ꯂꯩꯔꯁꯨ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯌꯥꯗ꯭ꯔꯥ ꯍꯥꯏꯁꯦ? ꯃꯔꯝ ꯂꯩꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯗꯤ ꯁꯥꯟꯅꯐꯝꯁꯨ ꯈꯪꯗꯦꯅꯦ꯫ ꯋꯥꯔꯤ ꯍꯥꯏꯕꯨ ꯀꯩꯅꯣ? ꯑꯩꯅ ꯍꯪꯅꯤ ꯅꯪꯅ ꯈꯨꯝꯂꯛꯀꯅꯤ, ꯁꯤꯅꯤ ꯌꯥꯔꯦ ꯀꯩꯅꯣ꯫ ꯑꯗꯣ ꯆꯅꯨ ꯂꯦꯝꯕꯤꯗꯤ ꯆꯠꯈ꯭ꯔꯕꯣ? ꯅꯣꯏ ꯃꯥꯒ ꯅꯪꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯤꯕ꯭ꯔꯥ? ꯅꯍꯥꯟ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯦꯒ ꯑꯩꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯦ꯫ ꯅꯣꯏ ꯆꯦꯒ ꯆꯅꯨ ꯂꯦꯝꯕꯤꯒꯗꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯖꯥꯠꯅꯤꯅꯦ꯫ ꯑꯩꯈꯣꯏ ꯕꯕꯥꯒ ꯃꯣꯏ ꯕꯕꯥꯒ ꯍꯥꯏ ꯁ꯭ꯀꯨꯜ ꯐ꯭ꯔꯦꯟꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯦꯒ ꯃꯣꯏꯒꯁꯨ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯂꯣꯏꯅꯔꯤꯅꯤ꯫ ꯃꯣꯏꯗꯤ ꯏꯅꯥꯛ ꯈꯨꯟꯕꯅꯤ꯫ ꯆꯦꯆꯟꯒꯤ ꯕꯕꯥꯗꯣ ꯊꯕꯛ ꯇꯧꯕꯅꯤ꯫ ꯃꯣꯏ ꯇꯥꯃꯣꯁꯨ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯂꯩꯕꯅꯤ꯫ ꯅꯍꯥꯟ ꯁꯟꯗꯦ ꯅꯨꯃꯤꯠꯇꯣ ꯑꯩꯗꯤ ꯅꯪ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯂꯥꯛꯀꯗ꯭ꯔꯅ ꯑꯗꯨꯝ ꯈꯜꯂꯒ ꯂꯥꯛꯇ ꯃꯥꯜꯂꯦꯅꯦ꯫ ꯂꯥꯡꯂꯦꯟꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯑꯩꯗꯣ ꯆꯦ ꯆꯅꯨ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯕꯕꯥꯒ ꯃꯃꯥꯒꯗꯣ ꯆꯦꯁꯦ ꯂꯧꯕ ꯂꯥꯛꯄꯗꯨꯗ ꯕꯕꯥꯅ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯑꯅꯨꯅ ꯉꯥꯡꯕꯗꯨꯗ ꯑꯩꯁꯨ ꯂꯥꯛꯄꯗꯣ ꯌꯥꯗ꯭ꯔꯕ, ꯐꯔꯛ ꯇꯥꯔꯕ꯫ ꯑꯗꯣ ꯑꯩ ꯂꯥꯛꯄ ꯉꯥꯏꯔꯤꯗꯨꯅ ꯀꯩ ꯍꯥꯏꯅꯤꯡꯒꯦ? ꯍꯥꯏꯅꯤꯡꯕ ꯋꯥꯗꯤ ꯌꯥꯝ ꯂꯩꯗ, ꯍꯥꯏ ꯉꯝꯗꯕꯩ ꯋꯥꯅꯤ꯫ ꯍꯥꯏꯔꯨꯔꯒ ꯄꯩꯊꯣꯛꯂꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯈꯤꯗ꯭ꯔꯗꯤꯅ ꯑꯩꯁꯨ ꯍꯥꯏꯗ꯭ꯔꯕ꯫ ꯌꯥꯝ ꯂꯨꯕ ꯑꯩꯅꯒ ꯁꯥꯎꯒꯗꯧ ꯋꯥꯔꯣ ꯍꯥꯏꯁꯦ? ꯍꯥꯏ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯍꯦꯟꯅ ꯀꯤꯖꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅꯤ ꯄꯥꯎ ꯐꯥꯎꯅꯔꯤꯁꯤꯁꯨ ꯀꯨꯏꯗꯤ ꯀꯨꯏꯔꯦ, ꯑꯗꯨꯒ ꯋꯥ ꯑꯃ ꯂꯩ ꯍꯥꯏꯔꯒ ꯁꯨꯡꯍꯥꯏꯗꯤ ꯍꯥꯏꯗꯦ꯫ ꯑꯩꯅ ꯇꯣꯏꯅ ꯍꯥꯏꯗꯧꯕ ꯋꯥ ꯂꯩ ꯍꯥꯏꯔꯁꯨ ꯆꯍꯤ 3 ꯁꯨꯕ ꯅꯆꯥꯅꯨꯄꯥꯗꯤ ꯂꯩꯔꯝꯒꯅꯨꯀꯣ? ꯏꯁ ꯋꯥꯔꯤꯗꯤ! ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯌꯦ, ꯏꯔꯥꯡꯒ ꯑꯝꯇ ꯇꯧꯖꯗꯦ꯫ ꯙꯅꯔꯥꯖ ꯁꯣꯏꯗꯧꯅ ꯈꯪꯅꯕ ꯃꯤꯒ ꯑꯝꯇ ꯂꯩꯖꯗꯦꯕ꯫ ꯈꯪꯅꯕ ꯃꯤ ꯂꯩꯔꯝꯒꯅꯤ ꯀꯥꯏꯅ ꯈꯜꯂꯤꯔꯕ ꯑꯩꯁꯦ? ꯑꯩꯁꯨ ꯈꯪꯅꯕ ꯃꯤꯒ ꯀꯅꯥꯝ ꯂꯩꯖꯗꯦ꯫ ꯑꯗꯨꯅꯕꯨ ꯎꯄꯥꯏ ꯂꯩꯇ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯤꯅꯤ꯫ ꯑꯗꯣ ꯑꯩ ꯅꯣꯡꯃ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯆꯪꯉꯛꯄꯅꯤ꯫ ꯙꯅꯔꯥꯖ ꯂꯩꯕ ꯎꯗꯦ, ꯀꯥꯏ ꯆꯠꯀꯦ? ꯑꯦꯛꯖꯥꯝ ꯃꯅꯨꯡꯗꯁꯨ ꯗꯦꯠꯀ ꯆꯠꯂꯕ꯭ꯔꯕ? ꯗꯦꯠ ꯇꯧꯗꯧꯕ ꯏꯇꯨꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯗꯤ꯫ ꯑꯗꯣ ꯅꯪꯅ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯑꯝꯒꯦ? ꯑꯩꯁꯨ ꯈꯪꯗꯦ꯫ ꯑꯦꯛꯖꯥꯝ ꯃꯅꯨꯡꯗꯗꯤ ꯑꯩ ꯑꯇꯩ ꯑꯇꯣꯞꯄꯗ ꯀꯩꯁꯨ ꯆꯠꯊꯣꯛꯇꯦ ꯀꯩꯅꯣ꯫ ꯍꯣꯏ, ꯍꯦꯅꯔꯤ ꯍꯣꯏꯗꯗꯤ ꯈꯔ ꯇꯣꯏꯅ ꯆꯠꯂꯦ꯫ ꯅꯣꯏ ꯃꯁꯦꯟ ꯄꯨꯜꯂꯒ ꯂꯥꯏꯔꯤꯛ ꯄꯥꯃꯤꯟꯅꯩꯔꯣ ꯍꯥꯏꯁꯦ? ꯅꯠꯇꯦꯗ, ꯍꯦꯅꯔꯤꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯅ ꯃꯩ ꯃꯅꯥꯛ ꯆꯠꯂꯒ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯕꯅꯦ꯫ ꯑꯦꯛꯖꯥꯝꯒꯤ ꯂꯥꯏꯔꯤꯛꯁꯨ ꯄꯥꯕꯨꯗꯤ ꯄꯥꯃꯤꯟꯅꯩ꯫ ꯀꯩꯅꯣ, ꯗꯥ ꯍꯦꯅꯔꯤꯕꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦꯕ? ꯅꯠꯇꯦ, ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯀꯦ? ꯃꯔꯥꯏꯕꯛꯇꯈꯔ ꯁꯦꯒꯥꯏꯗꯅ ꯈꯔ ꯐꯣꯠꯂꯦ꯫ ꯃꯈꯣꯡ ꯃꯈꯨꯠꯁꯨ ꯁꯤꯡꯂꯤ ꯊꯣꯛꯈꯤꯗꯅ ꯃꯇꯝ ꯈꯔ ꯆꯠꯄ ꯉꯝꯂꯝꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯗ꯫ ꯑꯣ, ꯑꯗꯨ ꯑꯣꯏꯔꯝ ꯇꯥꯏꯅꯦ ꯑꯩꯈꯣꯏ ꯆꯦꯅ ꯑꯦꯛꯖꯥꯝ ꯃꯅꯨꯡꯗ ꯃꯃꯥꯏ ꯃꯃꯤꯠ ꯏꯃꯛ ꯃꯛꯁꯤꯟꯅ ꯂꯩꯔꯤꯗꯣ꯫ ꯅꯣꯏ ꯆꯦꯕꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯤꯒ ꯇꯧꯕ꯭ꯔꯥ ꯍꯥꯏꯁꯦ? ꯃꯁꯥꯗꯣ ꯏꯇꯥꯎ ꯇꯥꯎꯔꯒ ꯎꯪꯂꯒ ꯂꯩꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯐꯔꯦ꯫ ꯃꯃꯥꯅꯗꯤ ꯃꯁꯥꯒ ꯉꯝꯗ꯭ꯔꯖꯥꯠꯂꯅ ꯍꯪꯕꯅꯤ꯫ ꯑꯗꯣ ꯆꯦꯅ ꯀꯩꯁꯨ ꯇꯧꯗꯦꯅ ꯈꯨꯝꯃꯛꯏ꯫ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯣ ꯅꯣꯏ ꯆꯦꯗꯤ ꯈꯪꯗꯕꯅꯤ, ꯀꯨꯏꯔꯝꯈꯤꯔꯣꯏ ꯈꯪꯕ꯫
ꯑꯩꯗꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕꯅꯤꯅ ꯈꯪꯗꯦꯗ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯋꯥꯅꯤ ꯑꯩꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯣ ꯄꯨꯕꯤ ꯍꯥꯏꯁꯦ ꯅꯣꯏ ꯂꯩꯀꯥꯏꯗꯒꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯅꯣꯏꯒ ꯀꯣꯂꯦꯖ ꯄꯨꯟꯕꯅꯤꯅ ꯈꯪꯂꯝꯒꯅꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯈꯣꯏꯁꯦꯒ ꯌꯥꯝ ꯇꯤꯟꯅꯔꯛꯄꯅꯤ ꯃꯣꯏꯅꯤꯗꯤ ꯌꯥꯝ ꯂꯣꯏꯅꯕꯅꯤ ꯑꯣ ꯑꯩꯁꯨ ꯃꯁꯛ ꯃꯃꯤꯡꯗꯤ ꯈꯪꯕ ꯑꯗ ꯅꯣꯏ ꯑꯗꯨꯋꯥꯏꯗꯒꯤ ꯃꯥꯜꯂꯦꯅ ꯍꯥꯏꯕꯗꯨꯗ ꯍꯪꯉꯤꯅꯤ ꯃꯥꯗꯤ ꯕꯣꯛꯁꯤꯡꯒ ꯌꯥꯝ ꯁꯥꯟꯅꯕꯅꯤ ꯃꯁꯥꯒ ꯌꯥꯝ ꯐꯕꯅꯤ ꯍꯟꯗꯛꯁꯨ ꯅꯣꯏ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒ ꯇꯣꯔꯅꯥꯃꯦꯟꯅꯤ ꯍꯥꯏꯗꯅ ꯗꯦꯜꯂꯤꯗ ꯆꯠꯈꯤꯕꯅꯤ ꯉꯔꯥꯡꯅ ꯅꯍꯥꯟ ꯑꯃ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯕꯅꯤ ꯆꯦ ꯆꯠꯈ꯭ꯔꯀꯥꯟꯗ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯥꯛꯄ꯭ꯔꯣ ꯅꯣꯏꯁꯤꯒ ꯋꯥꯔꯤꯒ ꯁꯥꯟꯅꯕ꯭ꯔꯣ 11-12 ꯀꯥꯔꯤꯉꯩꯗꯒꯤ ꯐꯖꯅ ꯑꯗꯨꯝ ꯀꯧꯅꯕꯅꯤ ꯍꯧꯖꯤꯛꯇꯤ ꯗꯥꯄꯣꯕꯤꯗꯣ ꯑꯩꯈꯣꯏꯔꯣꯝꯗꯁꯨ ꯇꯣꯏꯅ ꯂꯥꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗꯤ ꯃꯥ ꯂꯥꯛꯄ꯭ꯔꯅ ꯍꯪꯉꯒ ꯏꯃꯨꯡꯗ ꯂꯣꯠꯂꯒ ꯂꯩꯌꯦ ꯇꯅꯔꯥꯁꯨ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯑꯗꯨꯝ ꯍꯪꯂꯛꯏ ꯀꯩꯒꯤꯅꯣ ꯑꯩꯁꯦ ꯈꯪꯗꯦꯗ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯁꯦꯅ ꯗꯥꯕꯣꯕꯤꯗꯣ ꯌꯥꯝ ꯍꯩꯅꯔꯛꯇ꯭ꯔ ꯃꯥꯜꯂꯦ ꯅꯣꯠꯁꯀ ꯌꯥꯝ ꯍꯪꯕ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏ ꯁꯦꯅꯁꯨ ꯀꯣꯂꯦꯖ ꯆꯥꯡ ꯅꯥꯏꯅ ꯀꯥꯒꯤꯗꯦ ꯍꯥꯏꯗꯤ ꯅꯣꯠꯁ ꯍꯪꯂꯛꯑꯦꯅ ꯂꯣꯠꯂꯒ ꯂꯩꯕꯅꯤ ꯅꯪꯁꯨ 11 ꯑꯦꯛꯖꯥꯝ ꯊꯥꯗꯧꯕ ꯀꯨꯏꯔꯝꯃꯔꯣꯏꯅꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯦꯛꯖꯥꯝꯅ ꯃꯥꯡꯗ ꯂꯦꯞ ꯂꯩꯔꯝꯃꯤ 11ꯅꯤꯅ ꯀꯩꯁꯨꯕꯨꯗꯤ ꯈꯟꯗ꯭ꯔꯤ ꯑꯩꯒꯤ ꯊꯣꯛꯄꯝ ꯇꯧꯔꯒ ꯑꯦꯛꯖꯥꯝ ꯊꯥꯔꯗꯧꯅꯤ ꯂꯥꯏꯔꯤꯛꯇꯤ ꯈꯔ ꯄꯥꯕꯅ ꯐꯩꯗ ꯐꯦꯜ ꯑꯣꯏꯔꯗꯤ ꯐꯥꯏꯟꯒ ꯌꯥꯝ ꯊꯤꯅ ꯍꯟꯕꯅꯤ ꯑꯗꯣ ꯃꯃꯥ ꯂꯥꯛꯑ ꯃꯥꯜꯂꯦ ꯁꯣꯁꯤ ꯆꯠꯈꯤꯕꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯔꯁꯤ ꯄꯥꯎꯗꯤ ꯐꯥꯎꯔꯛꯎꯀꯣ ꯂꯂꯩꯕꯤ ꯐꯣꯟꯗꯨ ꯁꯠ ꯂꯣꯛ ꯇꯧꯁꯤꯜꯂꯒ ꯇꯦꯕꯜ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯆꯤꯌꯔꯗ ꯐꯝꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯁꯤꯟꯅꯩ ꯂꯇꯥꯁꯨ ꯃꯆꯥ ꯑꯅꯤꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯀꯥꯗ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯨꯗ ꯋꯥ ꯃꯆꯦꯠ ꯑꯝꯇ ꯉꯥꯡꯗꯅ ꯃꯣꯏꯒꯤ ꯀꯥꯔꯣꯝꯗ ꯆꯪꯈ꯭ꯔꯦ ꯂꯂꯩꯕꯤ ꯁꯣꯔ ꯑꯁꯥꯡꯕ ꯍꯣꯟꯗꯣꯛꯂꯒ ꯑꯦꯛꯖꯥꯝ ꯃꯌꯥꯗ ꯐꯣꯟ ꯑꯃꯨꯛ ꯄꯥꯏꯔ ꯂꯩ ꯍꯥꯏꯗꯅ ꯉꯥꯛꯂꯛꯀꯗꯣꯏꯅꯤ ꯑꯩ ꯂꯥꯏꯔꯤꯛ ꯈꯔ ꯄꯥꯁꯤꯟꯅꯗ ꯌꯥꯗ꯭ꯔꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯈꯣꯟꯊꯤ ꯁꯣꯏꯗꯅ ꯆꯥꯔꯅꯤ ꯍꯥꯏꯗꯨꯅ ꯂꯂꯩꯕꯤ ꯐꯣꯟꯗꯨ ꯆꯦꯛꯁꯤꯟꯅ ꯁꯥꯏꯂꯦꯟ ꯊꯝꯂꯒ ꯂꯥꯏꯔꯤꯛ ꯄꯥꯁꯤꯟꯅꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔ ꯃꯇꯨꯡ ꯀꯣꯂꯦꯖ ꯀꯥꯕ ꯍꯧꯅꯔꯛꯏ ꯁꯅꯥꯅꯨ ꯍꯦꯟꯅꯔꯤꯒꯤ ꯃꯔꯥꯏꯕꯛꯇ ꯇꯥꯔꯤꯕ ꯗꯥꯛꯐꯝꯗꯨꯗ ꯌꯦꯡꯗꯨꯅ ꯐꯣꯠꯈꯤꯕꯒꯤ ꯗꯥꯛꯇꯤ ꯑꯗꯨꯝ ꯂꯩꯔꯅꯤꯅꯦ ꯍꯦꯟꯅꯔꯤ ꯃꯈꯨꯠꯇꯨꯅ ꯃꯔꯥꯏꯕꯛꯇꯨꯗ ꯅꯥꯜꯂꯒ ꯅꯥꯕꯗꯤ ꯐꯥꯎꯗ꯭ꯔꯦꯗ ꯂꯣꯏꯁꯤꯟꯕ ꯈꯔ ꯋꯥꯅꯤ ꯍꯥꯏꯌꯦ ꯗꯥꯛꯇꯤ ꯈꯤꯇꯪ ꯇꯥꯗꯧ ꯃꯥꯜꯂꯤ ꯑꯔꯦꯝꯕꯒꯤ ꯑꯩꯈꯣꯏꯗ ꯂꯥꯛꯄꯒꯤ ꯗꯁꯥꯅꯤꯅꯦ ꯊꯦꯡꯅꯁꯨ ꯊꯦꯡꯅ ꯑꯩꯅ ꯑꯅꯝ ꯀꯟꯅ ꯅꯪꯒ ꯀꯣꯂꯦꯖ ꯆꯠꯃꯤꯟꯅꯗꯣꯏꯅꯤꯅ ꯂꯥꯛꯎꯕꯩꯅꯤ ꯑꯗꯨ ꯈꯛꯀꯤꯁꯨ ꯅꯠꯇꯦ ꯃꯥꯏ ꯕꯣꯕꯤ ꯍꯥꯏꯕ ꯚꯤꯂꯦꯟ ꯃꯥꯟꯕ ꯍꯤꯔꯣ ꯁꯥꯕ ꯅꯨꯄꯥꯗꯨꯒ ꯊꯦꯡꯅꯔꯝꯕꯩꯅꯤ ꯃꯊꯧꯅ ꯀꯔꯤꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯤꯅ ꯀꯩꯗꯧꯔꯤ ꯀꯔꯥꯏꯗ ꯀꯔꯤ ꯆꯠꯂꯤ ꯍꯥꯏꯗꯅ ꯁꯦꯟꯅꯔꯒ ꯂꯩ ꯉꯝꯃꯤꯅꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯩꯈꯣꯏꯅ ꯁꯥꯟꯅꯃꯤꯟꯅꯕ ꯃꯇꯝꯗꯨꯗꯗꯤ ꯃꯥꯏ ꯃꯑꯣꯡꯁꯦ ꯁꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯔꯝꯗꯕꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯤ ꯇꯧꯔꯛꯀꯅꯤꯗꯤ ꯑꯩꯁꯨ ꯈꯟꯕꯨ ꯈꯜꯂꯨꯗꯦꯅꯦ ꯃꯥꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯋꯥꯈꯜ ꯁꯥꯒꯠꯂꯒ ꯂꯩꯔꯝꯕ ꯖꯥꯠꯅꯤ ꯑꯩꯅ ꯅꯣꯏ ꯂꯩꯀꯥꯏꯗ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯄꯗꯒꯤ ꯃꯥꯅ ꯑꯩꯁꯦ ꯈꯪꯈꯤꯕꯅꯦꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅꯤ ꯈꯪꯅꯩ ꯈꯪꯕꯗꯒꯤ ꯃꯥꯁꯨ ꯁꯥꯎꯖꯔꯤꯕ ꯖꯥꯠꯅꯤ ꯑꯗꯨ ꯌꯥꯔꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯁꯥꯟꯅ ꯈꯨꯗꯤꯡꯒꯤ ꯃꯥꯏ ꯋꯥꯔꯤ ꯉꯥꯛꯇ ꯅꯣꯡꯇꯁꯨ ꯃꯥꯏ ꯋꯥꯔꯤ ꯌꯥꯎꯗꯅ ꯑꯝꯇꯪ ꯁꯥꯟꯅꯁꯤ ꯁꯨꯝ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯅꯤꯡꯁꯤꯡꯂꯛꯄ ꯍꯥꯏꯕꯅꯤ ꯅꯣꯏ ꯅꯅꯥꯎꯅꯨꯄꯤ ꯍꯣꯏꯒꯤ ꯑꯦꯛꯖꯥꯝ ꯍꯧꯗꯧ ꯀꯨꯏꯔꯝꯃꯔꯣꯏꯅꯦ ꯑꯉꯥꯡꯗꯣ 12 ꯀꯥꯈꯤꯕꯩꯗꯩꯗꯤ ꯂꯤꯈꯠꯄ ꯑꯃꯨꯛ ꯍꯦꯟꯒꯠꯂꯅꯤ ꯑꯦꯛꯖꯥꯝꯅꯤ ꯍꯥꯏꯕꯩ ꯋꯥꯅꯤ ꯂꯥꯏꯔꯤꯛ ꯄꯥꯎꯒ ꯌꯥꯕ ꯖꯥꯠ ꯅꯠꯇꯦ ꯃꯃꯥꯟꯅꯕꯤ ꯍꯣꯏꯗ ꯆꯠꯂꯒ ꯂꯥꯏꯔꯤꯛ ꯄꯥꯔꯨꯒꯦꯅ ꯍꯥꯏꯕꯒꯤ ꯃꯃꯥꯅ ꯉꯥꯡꯕꯗꯁꯨ ꯂꯣꯏꯔꯕꯅꯤ ꯌꯨꯝꯗꯒ ꯁꯨꯛꯂꯩ ꯂꯩꯅꯤꯡꯗ꯭ꯔꯕ ꯈꯪꯗꯦ ꯑꯗꯨꯝ ꯀꯣꯏꯕ ꯆꯠꯅꯤꯡꯂꯒ ꯂꯩꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯂꯥꯏꯔꯤꯛ ꯄꯥꯕꯁꯨ ꯃꯃꯥꯟꯅꯕꯤ ꯍꯣꯏꯗ ꯆꯠꯀꯦ ꯁꯨꯇꯤ ꯂꯩꯔꯁꯨ ꯃꯃꯥꯟꯅꯕꯤ ꯍꯣꯏꯗ ꯆꯠꯀꯦꯅ ꯑꯗꯨꯝ ꯅꯤꯡꯉꯥꯏ ꯇꯧꯏ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯃꯃꯥꯟꯅꯕꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯤꯅ ꯐꯣꯟ ꯃꯦꯠꯂꯒ ꯂꯩ ꯉꯝꯕꯅꯤ ꯅꯪꯗꯤ ꯃꯆꯦ ꯁꯥꯕꯤꯅꯤꯅ ꯀꯩꯝ ꯀꯥꯏꯗꯈꯩ ꯅꯅꯥꯎꯅꯨꯄꯤꯅ ꯇꯧꯔꯤꯗꯣ ꯌꯦꯡ ꯂꯩꯔꯝꯅꯤꯅꯦ ꯑꯩꯅ ꯉꯥꯡꯂꯁꯨ ꯂꯧꯗ꯭ꯔꯕ ꯑꯉꯥꯡꯗꯨꯗ ꯑꯩꯅ ꯀꯩ ꯍꯥꯏꯔꯨꯗꯣꯏꯅꯣ ꯑꯩꯗꯤ ꯀꯩꯝ ꯍꯥꯏꯗꯦ ꯕꯕꯥ ꯍꯣꯏꯅ ꯈꯔ ꯆꯩꯕꯩ ꯋꯥꯅꯤ ꯃꯃꯥꯅꯁꯨ ꯅꯨꯡꯇꯤꯒꯤ ꯉꯥꯡꯕꯅꯤ ꯑꯗꯨꯐꯥꯎ ꯃꯃꯥ ꯂꯧꯗ꯭ꯔꯗꯨꯗ ꯑꯩꯅ ꯉꯥꯡ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯃꯆꯤꯡꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕ꯭ꯔꯥ ꯑꯩꯁꯦ ꯆꯞ ꯃꯥꯟꯅꯩ ꯅꯪꯁꯨ ꯑꯃꯨꯛ ꯐꯠꯇ꯭ꯔꯤꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕꯒ ꯇꯥꯗꯈꯩ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯕꯗꯣ ꯃꯤ ꯎꯅꯤꯡꯉꯦ ꯍꯥꯏꯗ ꯂꯥꯛꯑꯒ ꯆꯠꯂꯣꯅ ꯍꯥꯏꯔꯗꯤ ꯑꯩꯁꯨ ꯑꯅꯝ ꯈꯔ ꯀꯟ ꯇꯥꯕꯅꯤ ꯑꯗꯣ ꯅꯪꯒꯤ ꯐꯣꯇꯣ ꯂꯩꯔꯗꯤ ꯊꯥꯔꯣ ꯌꯦꯡꯒꯦ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯀꯦ ꯌꯥꯗ꯭ꯔꯕꯅꯤꯅ ꯐꯣꯇꯣꯗꯣ ꯌꯦꯡꯂꯒ ꯈꯔ ꯈꯥꯡ ꯇꯥꯔꯦ ꯐꯣꯇꯣꯗꯨꯅ ꯌꯥꯗꯣꯏ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯎꯅꯔꯣꯏꯁꯤ ꯀꯩꯅꯣ ꯍꯦꯅꯔꯤ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯛꯂꯒ ꯑꯗꯩ ꯁꯥꯎꯅꯤꯡꯉꯛꯇꯅ ꯅꯃꯥꯏꯗꯨ ꯈꯨꯄꯥꯛꯁꯤꯡ ꯊꯥꯔꯛꯇꯣꯏꯕ ꯍꯦꯅꯔꯤꯅ ꯐꯨꯗ ꯐꯨꯔꯛꯂꯗꯕꯣꯏ ꯁꯅꯥꯅꯨꯁꯨ ꯃꯈꯨꯠꯀ ꯈꯜꯂꯒ ꯐꯥꯒꯤ ꯇꯧꯅꯤꯕ ꯐꯥꯒꯤ ꯑꯣꯏꯔꯁꯨ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨ ꯈꯪꯉꯕ
ꯑꯩꯅ ꯁꯣꯝꯗ ꯅꯪꯁꯦ ꯕꯣꯕꯤꯅ ꯐꯥꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤꯅ ꯃꯊꯥ ꯁꯥꯔꯀꯥꯟꯁꯤꯗ ꯐꯣꯇꯣ ꯌꯦꯡꯉꯣ ꯎꯅꯔꯣꯏꯁꯦ ꯍꯥꯏꯔꯗꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯉꯛꯇꯕ ꯑꯗꯨ ꯐꯥꯒꯤꯅꯤ ꯍꯥꯏꯔꯗꯤ ꯁꯥꯎꯕꯗꯨꯁꯨ ꯈꯔ ꯐꯔꯣ ꯈꯤꯇꯪꯁꯨ ꯌꯥꯗꯦ ꯍꯦꯛꯇ ꯁꯥꯎꯒꯠꯂꯤ ꯁꯥꯎꯔꯒ ꯀꯩꯁꯨ ꯀꯥꯟꯅꯗꯕꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯣꯛꯊꯣꯛꯂꯒ ꯐꯥꯒꯤ ꯇꯥꯊꯣꯛꯑꯣ ꯋꯥ ꯉꯥꯡꯕꯗꯤ ꯌꯥꯝ ꯍꯩꯔꯦꯅꯦ ꯃꯈꯣꯡ ꯋꯥꯠꯇ꯭ꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯣꯂꯦꯖ ꯀꯥꯔꯛꯏꯁꯦ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯍꯧꯖꯤꯛꯇ꯭ꯔꯤ ꯕꯣꯕꯤꯗꯣ ꯀꯣꯂꯦꯖꯇꯤ ꯀꯥꯔꯛꯇ꯭ꯔ ꯃꯥꯜꯂꯦ ꯎꯗꯦ ꯅꯍꯥꯟꯈꯩꯗꯤ ꯀꯥꯏꯗꯅꯣ ꯍꯦꯛꯇ ꯂꯨꯝꯂꯒ ꯂꯩꯔꯝꯕꯗꯒꯤ ꯆꯣꯡꯊꯣꯔꯛꯄꯅꯤ ꯌꯨꯝꯗꯁꯨ ꯂꯥꯛꯄ ꯎꯗ꯭ꯔꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯃꯥ ꯂꯥꯛꯇꯕꯒꯤ ꯊꯋꯥꯏꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯃꯥ ꯊꯦꯡꯅꯅꯤ ꯈꯟꯕꯗ ꯂꯥꯛꯅꯤꯡꯗ꯭ꯔꯀꯥꯟꯁꯤꯗ ꯃꯥ ꯂꯥꯛꯇꯕꯒꯤ ꯑꯩꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯁꯤꯅ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯁꯨꯛꯌꯦꯠ ꯌꯦꯠꯄꯤꯔꯛꯇꯕ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯄꯤꯔꯛꯇꯕꯁꯤꯅꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯔꯤꯁꯦ ꯍꯦꯟꯅꯔꯤ ꯈꯨꯗꯥꯡ ꯒꯥꯔꯤꯗꯨꯗ ꯄꯨꯡ ꯌꯦꯡꯗꯨꯅ ꯀ꯭ꯂꯥꯁ ꯂꯩ ꯍꯥꯏꯗꯥꯏꯅꯦ ꯆꯪꯉꯣ ꯑꯩꯒ ꯈꯪꯅꯕꯗꯒꯤ ꯀ꯭ꯂꯥꯁ ꯑꯝꯇ ꯌꯥꯎꯍꯟꯗꯦꯅ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯆꯪꯉꯨꯁꯨ ꯀ꯭ꯂꯥꯁꯇꯣ ꯐꯖꯅ ꯌꯥꯎꯊꯣꯛꯎꯔꯣ ꯑꯩ ꯀꯩꯁꯨ ꯇꯥꯏꯅꯖꯔꯣꯏꯌꯦ ꯅꯣꯏꯁꯨ ꯀ꯭ꯂꯥꯁ ꯌꯥꯎꯊꯣꯛꯎꯔꯣ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦꯀꯣ ꯍꯣꯔꯦꯟ ꯁꯨꯇꯤ ꯊꯥꯕꯒ ꯀꯣꯜ ꯇꯧꯔꯣꯀꯣ ꯍꯦꯅꯔꯤꯁꯨ ꯃꯥꯒꯤ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯦ ꯁꯅꯥꯅꯁꯨ ꯆꯅꯨꯂꯦꯝꯕꯤꯒ ꯄꯨꯟꯅ ꯀ꯭ꯂꯥꯁꯇ ꯆꯪꯃꯤꯟꯅꯔꯛꯏ ꯀ꯭ꯂꯥꯁ ꯃꯅꯨꯡ ꯌꯧꯕꯒ ꯆꯅꯨꯂꯦꯝꯕꯤꯅ ꯑꯩꯈꯣꯏꯅ ꯕꯣꯕꯤꯗꯣ ꯎꯗ꯭ꯔꯤ ꯈꯜꯂꯤꯁꯤꯗꯤ ꯍꯦꯅꯔꯤꯅ ꯈꯔ ꯐꯨꯔꯝꯃꯦ ꯍꯥꯏꯅꯦ ꯁꯅꯥꯅꯨ ꯉꯛꯅ ꯀꯩꯅꯣ ꯑꯁꯦꯡꯕꯩꯔꯣ ꯃꯥꯅꯗꯤ ꯀꯩꯝ ꯍꯥꯏꯔꯛꯇꯦꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯋꯥꯔꯤꯗꯣ ꯑꯝꯇ ꯐꯖꯅ ꯍꯥꯏꯔꯛꯑꯣꯕ ꯍꯦꯅꯔꯤꯅ ꯅꯉꯣꯟꯗ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯣ ꯕꯤꯛꯇꯔꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯛꯄꯅꯤ ꯙꯅꯔꯥꯖꯀ ꯃꯣꯏꯅꯤ ꯆꯠꯂꯒ ꯐꯨꯔꯨ ꯃꯥꯜꯂꯦ ꯋꯥꯔꯤ ꯍꯥꯟꯅ ꯁꯥꯟꯅꯔꯝꯕꯗꯒꯤ ꯕꯣꯕꯤꯅ ꯍꯥꯟꯅ ꯈꯨꯠ ꯌꯥꯎꯔꯛꯏ ꯃꯥꯜꯂꯦ ꯑꯗꯩꯗꯤ ꯐꯨꯅꯔꯦꯌꯦ ꯉꯁꯥꯏ ꯕꯤꯛꯇꯔꯅ ꯆꯅꯨꯂꯦꯝꯕꯤꯗ ꯇꯝꯂꯛꯈꯤꯕ ꯄꯥꯎꯁꯤꯡꯗꯨ ꯑꯃꯨꯛ ꯆꯅꯨꯂꯦꯝꯕꯤꯅ ꯁꯅꯥꯅꯨꯗ ꯇꯝꯃꯤ ꯁꯅꯥꯅꯨ ꯁꯣꯔ ꯑꯁꯥꯡꯕ ꯍꯣꯟꯗꯣꯛꯂꯒ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯈꯟꯅ ꯃꯊꯥ ꯁꯥꯅ ꯆꯅꯨꯂꯦꯝꯕꯤꯗ ꯌꯦꯡꯉꯤ ꯆꯅꯨꯂꯦꯝꯕꯤꯁꯨ ꯄꯥꯎꯗꯨ ꯇꯝꯂꯨꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯟꯅ ꯃꯁꯥꯗꯨ ꯃꯊꯥ ꯁꯥꯔꯤ